ngasi di mayam ai injang mathen je tharoi oina tawjarake tharoi je sum thaine halamana khoi gi chairau ma mamangda tharoi je chanarame akoina angang oi ngi dum chanarame khoidau cheli ka hai ahan jingna aduna ai ngasi di tharoi je thongjarake lai tharoi ni ado sigi alu jine mukhu bi leire ai yongchak thakani ngasi gi tharoi thongbaje aduga se pulai je pulai jine dai sida wa phadigom leire dai se da thau ngong na ba sina nak pakpi mara ne sina chanam ne ko si thaga ai tharoi ji thongjarake aduga pikti yam pi asano na dum tawre si thumyak pi je tawjarake sigi thumyak pi je tawjarake ngasi di ado maya video se ai thongba hongna ba tawjarake video se yengminarse je pulai je ikui yam fresh oiba te kom ta thok pulai ji sem ba hongjarage mana len thatlaga taw khangde da pulai ni nei ne manung da budi fresh oiba dong tek lawi ko khok tok khaga khui ba je pulai ga lai tharoi ga ina thai na ge pai pui wa hai da sidi pulai ga lai tharoi ga minin narage pulai soi lage man jaw hanen kit nang hai bada mai no je iro ka iro bagum bani tharoi thong ba si alu si ga phutlaga ngari mok to iro laga chok to doi ne ba tharoi thong ba je si alu ngang ba jine yongchak sine phutlani lo ka no jiga pulai jiga rồi đấy chị alu khai được es máy khai được cái thôi mà cũng khổ ngày năm thôi càng hồng cái gần càng hồng ngô rồi thì cầu tôi nhặt cái tàu này xí đi gom chơi được đi gom này nào coi đấy trên đài phát đi ngô ngô có some bạc sét lại ông đang cắt cái gì mà dạ ông cắt khổ luôn gì đó dạ lôi chân này rồi có lôi đây lịch thốn nó bông tàu rồi cái gì mà chỉ thùng nhạc gì tích tipi của anh nè ngã sai nè tinh dân làm tới đang để thốt lên mày nè máy thốt là cái đi tàu của đó tụm ra bây giờ cái tàu đi hào vậy vậy căn lẩu tinh cái đó cái ngã cái bao năm đó là gần tàu của đó đi căn để cho mình điều bác ra thì đó thùng nhạc bị cái ôi sao đấy thằng nhạc bị xem bạ je uyan je thang kat les mai na da tharoi je lai tharoi je ngak tang ngok je gi ngarang dai ni se aina cham baga kat para taw i je ote ada lai masi e ko manin ka thala ga thum na mu taw wi ado makum adum thu e mai ne da dai dai no si hore ngak ngo ma tung da ne phut ki na tang phu to kan amo to lo thum o ko ta je thế thằng cắt qua hồ với cái bẹt lẩu mà nó trong cái nào phải còn thuộc nó ngâu gì mà không giờ là cái ngạc cắt may thằng cắt lên sẽ cooker chứ thằng cắt là cái cái pulai juga alu và putok nữa vậy dùng chắc cái gì thấy chưa pulai gì nè ở đây cái alu gì nè putok cái amu cái tăng càng cái đó dùng chắc sẽ chúng ta học chân rồi alu ngang diam thu mun leba jalage ong khatane ke lam kan tho lo lo sa alu ga ga toy ne da si thang ka pa je mai chau ga le to mai nang ha ngau ni chung ki tang chai chen
ꯉꯧꯕꯁꯤꯗ ꯁꯨꯃꯥꯏꯅ ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯁꯟꯒꯦ ꯊꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯆꯥꯏꯁꯜꯂꯒ ꯉꯧꯕꯗꯨꯅ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯦ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯍꯤ ꯊꯣꯛꯄꯁꯤꯗꯤ ꯉꯥꯏꯍꯥꯛ ꯀꯪꯁꯤꯟꯐꯥꯎ ꯉꯧꯈꯤꯅꯤ ꯃꯅꯨꯡꯁꯦ ꯃꯨꯟꯅꯕ ꯁꯤ ꯃꯍꯤ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯤ ꯀꯪꯈ꯭ꯔꯕꯁꯦ ꯑꯩ ꯉꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯆꯥꯝꯊꯣꯛꯅꯕ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ ꯃꯍꯤ ꯑꯃꯗꯤ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯍꯤ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛꯇꯪ ꯁꯥꯒꯠꯍꯟꯒꯦ ꯆꯥꯝꯊꯣꯛꯀꯦ ꯐꯖꯅ ꯑꯩꯅ ꯃꯆꯨꯝ ꯑꯃꯣꯠꯄꯁꯦ ꯃꯣꯠꯄꯨ ꯆꯥꯃꯟꯅꯗꯤ ꯉꯧꯋꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯉꯧꯕ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯒ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧ ꯃꯅꯤꯟ ꯆꯠꯄ ꯂꯣꯏꯔꯦ ꯃꯁꯤ ꯍꯩꯗꯣꯛꯑꯒꯦ ꯑꯃꯨꯛ ꯈꯛꯇꯅꯤ ꯀꯥꯝꯕ ꯌꯥꯝ ꯌꯣꯡꯆꯥꯛ ꯌꯥꯎꯋꯦꯅ ꯃꯨꯟꯕꯅꯤꯅꯦꯅ ꯁꯤ ꯍꯩꯗꯣꯛꯑꯦ ꯂꯣꯏꯔꯦ ꯊꯔꯣꯏꯁꯦ ꯑꯩꯅ ꯉꯁꯥꯏ ꯃꯍꯤ ꯉꯧꯕ ꯂꯣꯏꯔ ꯃꯍꯤ ꯍꯥꯞꯆꯜꯂꯒ ꯇꯧꯕꯅꯦ ꯑꯃꯨꯛ ꯁꯥꯍꯟꯕꯅꯦ ꯑꯗꯨꯕꯨ ꯄꯣꯛꯇ꯭ꯔꯦ ꯑꯃꯣꯠꯄ ꯂꯣꯏꯔ ꯃꯥꯜꯂꯦ ꯌꯥꯔꯦ ꯁꯤꯗ ꯆꯥꯝꯊꯣꯛꯑꯒ ꯑꯐꯨꯠꯄ ꯑꯃꯨꯛ ꯃꯍꯤꯗꯣ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯤ ꯑꯃꯨꯛ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯑꯃꯨꯛꯇꯪꯒ ꯆꯥꯝꯊꯣꯛꯈꯤꯒꯦ ꯑꯐꯨꯠꯄꯁꯦ ꯑꯅꯧ ꯆꯥꯝꯃ ꯇꯣꯛꯑꯅꯤ ꯏꯁꯤꯡ ꯌꯥꯝ ꯇꯥꯡꯉꯤ ꯏꯁꯤꯡ ꯂꯩꯇꯦ ꯏꯁꯤꯡ ꯐꯪꯗꯗꯅ ꯂꯣꯏꯔꯦ ꯍꯟꯗꯛꯃꯨꯛ ꯆꯥꯝꯕ ꯂꯣꯏꯁꯜꯂꯦ ꯉꯔꯥꯡ ꯌꯥꯝ ꯆꯥꯝꯃꯦ ꯑꯩꯅ ꯕ꯭ꯔꯁꯅꯕꯨ ꯇꯛꯄꯣ ꯀꯩꯌꯣ ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯃꯁꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯤꯐꯥꯎꯗꯤ ꯁꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯏꯁꯤꯡ ꯃꯔꯥꯡ ꯂꯣꯏ ꯆꯪꯊꯣꯛꯈ꯭ꯔꯦ ꯃꯥ ꯆꯥꯝꯕꯗ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯆꯪꯊꯣꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯔꯣꯏ ꯆꯥꯝꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯂꯨꯁꯨ ꯃꯀꯨ ꯈꯣꯛꯇꯣꯛꯑꯦ ꯑꯗꯒꯤ ꯄꯨꯂꯩꯁꯤꯁꯨ ꯁꯨꯃꯥꯏꯅ ꯈꯒꯛ ꯅꯝꯈꯥꯏꯔꯦ ꯁꯨꯃꯥꯏꯅ ꯃꯁꯤꯡ ꯌꯥꯎꯕꯁꯦ ꯍꯥꯎꯕꯅꯦ ꯑꯗꯩ ꯌꯣꯡꯆꯥꯛꯁꯤꯁꯨ ꯅꯝꯈꯥꯏꯔꯅꯤ ꯄꯨꯂꯩꯁꯦ ꯃꯇꯨꯝ ꯌꯥꯎꯕꯁꯦ ꯍꯣꯔꯦꯟ ꯇꯣ ꯁꯨꯃꯥꯏꯅ ꯌꯥꯎꯕꯁꯦ ꯁꯨꯃꯥꯏꯅ ꯅꯝꯈꯥꯏꯕ ꯌꯣꯡꯆꯥꯛꯁꯤꯅꯁꯨ ꯃꯐꯣꯟ ꯌꯥꯝ ꯇꯥꯔꯦ ꯌꯣꯡꯆꯥꯛꯁꯦ ꯊꯥ ꯂꯥꯎꯋꯦꯕ ꯃꯣꯔꯦ ꯌꯣꯡꯆꯥꯛ ꯅꯠꯇꯕꯅꯤꯅ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯍꯣꯔꯦꯟ ꯉꯧꯔꯀꯥꯟꯗ ꯑꯃꯨꯛ ꯇꯧ ꯐꯔꯛ ꯇꯥꯅꯦꯅ ꯇꯧꯅꯤ ꯎꯌꯥꯟ ꯁꯥꯔꯦ ꯑꯁꯤ ꯊꯔꯣꯏ ꯁꯣꯛ ꯇꯧꯅꯕꯅꯦ ꯉꯧꯅꯅꯕ ꯊꯥꯎ ꯍꯩꯔꯒꯦ ꯊꯥꯎ ꯃꯨꯜꯂꯦ ꯁꯤꯒꯤ ꯇꯦꯖꯄꯥꯠꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯖꯔꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯤꯜꯍꯧꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯊꯥꯗꯒꯦ ꯀꯩꯅꯣꯒ ꯇꯤꯜꯍꯧꯒ ꯐꯗꯤꯒꯣꯝ ꯃꯀꯣꯛꯀ ꯈꯔ ꯊꯥꯗꯈ꯭ꯔꯀꯥꯟꯗ ꯏꯁꯦ ꯇꯥꯁꯜꯂꯦꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯣꯟꯅ ꯍꯥꯞꯆꯔꯦ ꯁꯤ ꯈꯤꯇ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯧꯈꯤꯒꯦ ꯁꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥ ꯑꯁꯨꯕꯅꯤ ꯁꯤ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯆꯅꯝꯅꯦ ꯆꯅꯝꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯥꯏ ꯃꯤꯊꯤ ꯍꯥꯞꯇꯕꯗꯨꯗ ꯇꯤꯜꯍꯧꯒ ꯁꯤ ꯂꯣꯏ ꯍꯥꯞꯆꯟꯗꯕꯅꯦꯕ ꯁꯤ ꯍꯥꯞꯆꯟꯈ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤ ꯍꯩꯔꯤꯕꯣꯞꯁꯦ ꯁꯤꯁꯨ ꯍꯥꯞꯆꯜꯂꯅꯤ ꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯀꯪꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯈꯔ ꯊꯥꯛꯆꯜꯂꯦ ꯌꯥꯔꯦ ꯑꯗꯩ ꯃꯔꯨ ꯃꯔꯥꯡ ꯊꯥꯛꯑꯒꯦ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯂꯣꯏ ꯊꯥꯛꯄ ꯂꯣꯏꯔꯦ ꯑꯗꯩꯁꯤꯗ ꯑꯝꯇꯪ ꯑꯣꯠꯂꯒ ꯉꯥꯏꯍꯥꯛꯇꯪ ꯉꯧꯈꯤꯒꯦ ꯑꯩꯅ ꯍꯤꯡꯁꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡꯗ ꯇꯤꯡꯁꯜꯂꯒ ꯇꯛꯈꯥꯏꯔꯒ ꯊꯝꯕꯅꯦ ꯁꯤ ꯍꯩꯖꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯤ ꯊꯨꯝꯅꯦ ꯉꯥꯔꯤꯅꯦ ꯃꯣꯔꯣꯛꯅꯦ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯔ ꯊꯝꯃꯦ ꯑꯗꯣ ꯁꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯒ ꯉꯧꯔꯅꯤ ꯁꯨꯃꯥꯏꯅ ꯁꯤ ꯁꯧꯍꯜꯂꯀꯥꯟꯗ ꯊꯔꯣꯏ ꯍꯥꯄꯛꯀꯗꯣꯏꯅꯤ ꯑꯩꯅ ꯁꯧꯔꯦ ꯁꯨꯃꯥꯏꯅ ꯃꯆꯨ ꯊꯥꯛꯆꯜꯂꯒꯦ ꯃꯆꯨ ꯊꯥꯛꯆꯜꯂꯒ ꯑꯣꯠꯂꯒ ꯊꯔꯣꯏ ꯑꯃꯨꯛ ꯍꯥꯞꯅꯕ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯜꯂꯒ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒ ꯁꯨꯃꯥꯏꯅ ꯃꯔꯣꯏ ꯃꯄꯥꯡ ꯉꯥꯔꯤ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯁꯧꯍꯟꯕꯁꯤꯗ ꯊꯔꯣꯏꯁꯦ ꯍꯥꯞꯆꯜꯂꯒ ꯉꯧꯈꯤꯅꯦꯕ
ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯈ꯭ꯔꯒ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯃꯣꯏ ꯃꯁꯥꯁꯦ ꯆꯪꯅꯅꯕ ꯁꯨꯃꯥꯏꯅ ꯑꯣꯠꯇꯣꯏꯕ ꯑꯗꯨꯒ ꯁꯧꯍꯟꯗꯣꯏꯅꯤ ꯊꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯊꯔꯣꯏꯁꯦ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯣꯠꯈꯥꯏꯔꯦ ꯑꯗꯨꯒ ꯁꯤ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯑꯣꯝꯃꯒ ꯉꯥꯏꯍꯥꯛꯇꯪ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯑꯅ ꯇꯧꯍꯟꯈꯤꯅꯤ ꯑꯗꯣ ꯁꯤꯁꯤꯗ ꯄꯦꯟꯁꯤ ꯊꯥꯡꯒꯠꯂꯦ ꯊꯥꯎ ꯍꯩꯔꯒꯦ ꯊꯨꯝꯌꯥꯛꯄꯤ ꯇꯥꯎꯅꯕ ꯌꯥꯔꯅꯤ ꯌꯥꯝꯗꯦꯗꯤ ꯌꯥꯝ ꯄꯤꯛꯏ ꯊꯨꯝꯌꯥꯛꯄꯤꯁꯦ ꯁꯤ ꯉꯁꯥꯏꯉꯩ ꯑꯣꯝꯃꯒ ꯊꯝꯕꯗꯣ ꯑꯃꯨꯛꯇꯪꯒ ꯑꯣꯠꯀꯦ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯈꯔꯗꯤ ꯈꯤꯇꯪꯗꯤ ꯌꯥꯎꯔꯦ ꯉꯥꯛꯇꯪꯒ ꯑꯣꯝꯒꯦ ꯃꯅꯨꯡꯗ ꯆꯪꯅꯅꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯊꯨꯝ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒ ꯉꯥꯛꯇꯪꯒ ꯊꯝꯈꯤꯒꯦ ꯐꯅꯗꯤ ꯀꯨꯏꯁꯜꯂꯦ ꯄꯥꯐꯣꯔꯁꯦ ꯑꯃꯅꯤꯗꯪ ꯇꯥꯍꯧꯒꯦ ꯌꯥꯎꯁꯪꯒꯤꯅꯦꯅ ꯂꯩꯕꯅꯦ ꯑꯗꯣ ꯌꯥꯎꯁꯪꯗ ꯆꯥꯍꯧꯗ꯭ꯔꯦ ꯉꯁꯤ ꯆꯥꯔꯒꯦ ꯁꯨꯝ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯑꯗꯩꯗ ꯊꯥꯎꯁꯦ ꯁꯨꯃꯥꯏꯅ ꯇꯥꯍꯟꯗ꯭ꯔꯗꯤ ꯑꯣꯔꯣꯔꯣ ꯌꯥꯎꯕꯗꯣ ꯇꯜꯂꯦ ꯁꯤꯗ ꯎꯔꯤ ꯋꯥꯔꯤꯒꯁꯦ ꯌꯥꯝ ꯇꯥꯎꯔ ꯊꯝꯃꯝꯃꯦ ꯁꯤ ꯊꯔꯣꯏꯁꯤꯁꯨ ꯑꯗꯨꯝ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇ ꯑꯣꯝꯒꯦꯅ ꯑꯣꯝꯃꯤ ꯁꯤ ꯑꯗꯣ ꯊꯨꯝꯌꯥꯛꯄꯤꯁꯤꯁꯨ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯄꯥꯐꯣꯔ ꯍꯧꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯊꯨꯝꯌꯥꯛꯄꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯥꯎꯊꯣꯛꯀꯦ ꯂꯣꯏꯔꯦ ꯁꯦ ꯉꯁꯥꯏꯒꯤ ꯑꯂꯨꯁꯦ ꯍꯩꯖꯤꯟꯅꯕ ꯇꯧꯔꯒꯦ ꯌꯥꯔꯅꯤꯅ ꯈꯜꯂꯦ ꯑꯩꯅ ꯌꯥꯔꯅꯤꯗ ꯃꯍꯤ ꯀꯪꯁꯟꯅꯤ ꯃꯅꯝꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯣꯠꯄꯗ ꯈꯨꯠꯅꯨꯡꯁꯤ ꯑꯃ ꯇꯧꯏꯍꯦ ꯁꯤ ꯑꯂꯨ ꯍꯩꯖꯤꯜꯂꯛꯑꯒꯦ ꯁꯨꯃꯥꯏꯅ ꯑꯂꯨꯒ ꯄꯨꯂꯩꯒ ꯌꯣꯡꯆꯥꯛꯀ ꯃꯦꯠꯄꯁꯦ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯅꯤ ꯑꯗꯨꯒ ꯁꯧꯍꯟꯗꯣꯏꯅꯦ ꯑꯃꯨꯛ ꯃꯍꯤ ꯈꯤꯇꯪ ꯍꯥꯄꯛꯈꯤꯒꯦ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯃꯍꯤ ꯑꯝꯇ ꯌꯥꯎꯔꯣꯏ ꯌꯣꯡꯆꯥꯛ ꯆꯥꯅꯤꯡꯕꯩ ꯆꯥꯡꯁꯦ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯌꯣꯡꯆꯥꯛ ꯊꯥꯛꯆꯟꯗꯣꯏꯅꯦ ꯌꯥꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯁꯧꯍꯜꯂꯒꯦ ꯃꯩ ꯂꯩꯈꯠꯂꯦ ꯑꯃꯨꯛꯇꯪ ꯁꯧꯒꯠꯍꯟꯒꯦꯅ ꯊꯨꯝꯌꯥꯛꯄꯤꯁꯦ ꯃꯈꯜ ꯑꯃꯇꯪ ꯑꯣꯟꯊꯣꯛꯑꯒꯦ ꯄꯤꯛꯄꯅꯤꯅ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨꯝ ꯃꯨꯜꯂꯅꯤ ꯁꯤ ꯑꯣꯟꯊꯣꯛꯑꯒ ꯉꯥꯛꯇꯪ ꯊꯝꯃꯒ ꯌꯥꯔꯅꯤ ꯊꯥ ꯂꯥꯎꯕꯗꯨ ꯅꯠꯇꯦꯕ ꯁꯤ ꯑꯣꯟꯈ꯭ꯔꯕꯣ ꯑꯣꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯊꯝꯈꯤꯒꯦ ꯁꯤ ꯃꯨꯜꯂꯦ ꯄꯤꯛꯄꯅꯤꯅꯅꯦ ꯑꯃꯨꯛ ꯀꯨꯏꯅ ꯇꯧꯃꯜꯂꯁꯨ ꯀꯟ ꯀꯟ ꯂꯥꯎꯁꯟꯈ꯭ꯔꯁꯨ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯁꯤ ꯀꯣꯊꯔꯒꯦ ꯁꯤꯗ ꯄꯥꯐꯣꯔꯣ ꯀꯔꯤꯌꯣ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯀꯣꯊꯔꯒꯦ ꯀꯨꯝꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯗꯣꯔꯤꯕ ꯄꯥꯐꯣꯔꯅꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯄꯤꯛꯑꯁꯨ ꯊꯨꯝꯌꯥꯛꯄꯤꯁꯤꯁꯨ ꯃꯅꯝ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯂꯩꯌꯦꯕ ꯑꯗꯣ ꯄꯤꯛꯆꯔꯁꯨ ꯁꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯥꯏ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒ ꯊꯝꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯕꯣꯡ ꯕꯣꯡ ꯁꯧꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯑꯦ ꯉꯁꯥꯏ ꯑꯩꯅ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯎ ꯉꯧꯕꯗꯨꯗ ꯊꯨꯝ ꯍꯥꯞꯈ꯭ꯔꯕꯅꯦꯕ ꯊꯔꯣꯏꯗ ꯆꯪꯅꯕꯅꯦꯅ ꯑꯗꯣ ꯑꯂꯨ ꯀꯔꯤ ꯀꯔꯥ ꯃꯦꯠꯂꯒ ꯑꯃꯨꯛ ꯄꯨꯂꯩꯒꯒ ꯍꯩꯖꯤꯟꯕꯗꯣ ꯑꯗꯨꯒꯤ ꯊꯨꯝ ꯈꯤꯇꯪ ꯑꯃꯨꯛ ꯊꯥꯛꯆꯒꯦ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯅꯝꯃꯣꯏꯗꯣꯏꯕ ꯊꯔꯣꯏ ꯊꯣꯡꯕ ꯆꯝꯐꯦꯠ ꯂꯥꯛꯐꯦꯠꯀ ꯇꯧꯍꯟ ꯌꯥꯕ ꯁꯤꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯜꯂꯒꯦ ꯃꯄꯨꯝ ꯃꯄꯨꯝ ꯑꯗꯨꯝ ꯊꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤ ꯊꯥꯛꯆꯟꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪꯒ ꯑꯣꯠꯀꯦ ꯊꯔꯣꯏꯒ ꯄꯨꯂꯩꯒ ꯌꯥ ꯃꯥꯟꯅꯔꯦꯗ ꯇꯧꯔꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯌꯦ ꯈꯪꯗꯦ ꯅꯪ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤꯁꯦ ꯑꯩꯅ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯗꯦ ꯃꯌꯥꯏꯗ ꯑꯃꯨꯛ ꯈꯛꯇꯅꯤ ꯀꯛꯊꯠꯄ ꯆꯥꯎꯁꯨ ꯆꯥꯎꯗꯦ ꯊꯣꯛꯇꯗꯅ ꯊꯤ ꯈꯪꯗꯗꯅ ꯉꯔꯥꯡ ꯀꯌꯥ ꯋꯥꯈ꯭ꯔꯦ ꯑꯗꯨ ꯃꯨꯛꯊ꯭ꯔꯨꯕꯤ ꯊꯥꯛꯆꯜꯂꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯨꯛꯊ꯭ꯔꯨꯕꯤꯁꯤ ꯊꯥꯛꯆꯟꯕꯩ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯈꯤꯒꯦ ꯑꯗꯨꯒꯅꯦ ꯐꯗꯤꯒꯣꯝꯁꯦ ꯑꯃꯨꯛ ꯊꯥꯛꯀꯦ ꯑꯁ ꯃꯨꯛꯊ꯭ꯔꯨꯕꯤ ꯊꯥꯛꯄꯗꯩ ꯃꯅꯝ ꯄꯥꯏꯊꯣꯛꯑꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯊꯥꯛꯄꯗꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯏꯅꯦ ꯃꯍꯤꯕꯨ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯑꯁ ꯈꯨꯠꯅꯨꯡꯁꯤꯁꯦ ꯌꯥꯔꯦ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯧꯒꯠꯍꯜꯂꯅꯤ ꯃꯍꯤ ꯌꯥꯎꯗ ꯁꯥꯛ ꯑꯣꯟꯗꯣꯔꯦ ꯊꯔꯣꯏ ꯁꯥꯛ ꯃꯨꯛꯊ꯭ꯔꯨꯕꯤ ꯊꯥꯛꯈ꯭ꯔꯦ ꯑꯗꯣ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯜꯂꯒ ꯊꯥꯡꯊꯔꯅꯤ ꯌꯥꯔꯦ ꯂꯣꯏꯔꯦ ꯑꯔꯣꯏꯕ ꯁꯤꯟꯅꯤꯁꯤꯅ ꯌꯥꯔꯦ
ꯆꯥꯛ ꯊꯤꯔꯦ ꯂꯣꯏꯔꯦ ꯊꯨꯝꯌꯥꯛꯄꯤꯒ ꯄꯥꯐꯣꯔꯒ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯔꯣꯏꯁꯨ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯊꯔꯣꯏꯁꯦ ꯃꯍꯤ ꯌꯥꯝ ꯌꯥꯝꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯌꯥꯝꯗ꯭ꯔꯦ ꯏꯟꯖꯥꯡ ꯃꯍꯤ ꯌꯥꯝ ꯅꯪꯒꯜꯂꯤꯅꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯌꯥꯎꯍꯟꯒꯦ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯦ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯃꯌꯥꯝ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯩ ꯁꯤ ꯑꯉꯥꯟꯕꯁꯦ ꯈꯤꯇꯪ ꯍꯥꯟꯅ ꯆꯥꯒꯦ ꯑꯉꯥꯟꯕ ꯆꯥꯔꯦ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯒꯦ ꯁꯨꯃꯥꯏꯅ ꯃꯍꯤꯗ ꯍꯥꯟꯅ ꯌꯦꯡꯒꯦ ꯃꯅꯝꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯥꯎꯒꯗꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯊꯔꯣꯏ ꯑꯃꯈꯛꯇꯪ ꯆꯨꯞꯆꯔꯛꯀꯦ ꯊꯔꯣꯏ ꯆꯨꯞꯄꯒꯗꯤ ꯌꯥꯝ ꯍꯩꯖꯥꯠꯅꯤ ꯊꯨꯝꯌꯥꯛꯄꯤ ꯃꯆꯦꯠ ꯑꯃ ꯃꯍꯥꯎ ꯌꯦꯡꯖꯔꯦ ꯄꯥꯐꯣꯔꯁꯤꯁꯨ ꯁꯤ ꯑꯃꯇꯪ ꯄꯥꯏꯈꯠꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯆꯦꯠ ꯑꯃꯒ ꯃꯍꯥꯎ ꯌꯦꯡꯖꯔꯦ ꯃꯌꯥꯝ ꯂꯣꯏ ꯍꯥꯎꯋꯦ ꯊꯨꯝꯌꯥꯛꯄꯤꯁꯤꯁꯨ ꯍꯥꯎꯋꯦ ꯑꯩ ꯃꯅꯝ ꯅꯨꯡꯁꯤ ꯃꯍꯥꯎ ꯂꯩꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯅ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯝꯃꯦ ꯏꯟꯖꯥꯡꯁꯤꯡꯁꯦ ꯂꯣꯏ ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯑꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ